आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुओ पाउ प्रधानमंत्री नरेंद्र मोदी ने लुपा कोटी 3,500 होगदबा मणिपुर की तोंगान तोंगान चाखुट थोरंगी प्रोजेक्ट कया संगाख्रे कयागी जात्रा हुनख्रे मुख्यमंत्री नोंगथोम बिरेन हाइरी अखोइना अफब थबकपुदी फई हाइसी थागतसी अदुगा फतबबुना फत्ते हाइबगी हाइनबी लैसी म्यांमार के आइन कायन संगसलप मियोइसिंग मरमदमद थिंदोकपा हौरे हाइना मुख्यमंत्री नोंगथोम बिरेन फोंदोक्रे 19 सुब लोकसभा मिखन नक्सिलकपग लोइनना मणिपुरदसु भोटरसिंग वाखल तहनबगी थौरम पाक्सना पांगथोकनारी अमसुंग कांग्रेस लुसिंग अमसुंग हानगे केंद्र की मंत्री सुरेश पचौरी ngasi बीजेपी दा याउख्रे प्रधानमंत्री नरेंद्र मोदी ने लुपा कोटी 3,500 होगदबा मणिपुर की तोंगान तोंगान चाखुट थोरंगी प्रोजेक्ट कया संगाख्रे कयागी जात्रा हुनख्रे प्रोजेक्ट सिंह अदु सिटी कन्वेंशन सेंटर इम्फाल पांगथोप थोरमदा श्री मोदी इटानगर की आईजी पार्क की वीडियो कॉन्फ्रेंसिंग की खुथांग संगाखिबने अमसुंग जात्रा हुनखिबने ngasi संगारिब प्रोजेक्ट सिंह अदु की मनुंगदा क्रिप की मखादा सेंगुटपा लंबी अनि जल जीवन मिशन की मखादा पाइखटपा वाटर सप्लाई स्कीम सिंह मोइरांग सेंगुटपा क्राफ्ट हैंडलूम विलेज अमसुंग नेशनल हाईवे प्रोजेक्ट मरी इम्फाल मोरे तमेंगलोंग खोंगसांग मराम पेरेन अमसुंग सोरासानपुर तुइबाई याउरी जात्रा हुनखिबा प्रोजेक्ट सिंह अदुगी मनुंगदना यूनिटी मॉल मैटरनिटी एंड चाइल्ड हॉस्पिटल की इंफ्रास्ट्रक्चर सेंगुटपा मणिपुर टेक्निकल यूनिवर्सिटी की इंफ्रास्ट्रक्चर सेंगुटपा फमुंग हुंफू लेगदबा स्टेट मेंटल हॉस्पिटल साबा ITSEZ की प्रोसेसिंग जोन की इंफ्रास्ट्रक्चर सेंगुटपा मफम तरेता फुटबॉल ग्राउंड सेंगुटपा स्कूल इंफ्रास्ट्रक्चर सेंगुटपा नेसेट्स की मखादा पाहिटकदबा लंबी की प्रोजेक्ट अनी नेशनल हाईवे प्रोजेक्ट अनी इम्फाल जिरीबाम अमसुंग उखुल तोलोई तादुबी अमदी सेतु बंधन की मखादा सागदब थोंग मरी याउरी प्रोजेक्ट सिंह असी विकसित भारत विकसित मणिपुर थौरांगी मखादा पाइखटपनी थौरमद वांगांगबद प्रधानमंत्री हाई अवांग नोंपोक लमदमबु चाखुट हनबाइबसी महाक सरकार की अखनब मियेंगनी खा एशिया अमसुंग नोंपोक एशियागा ललोल इटिक अमसुंग टूरिज्म न सिंगबा हेन चाखुट हननबगी लंबीदा अवांग नोंपोक लमदम असिना यामन मरु ओइब मफम अमा ओइगदौरी नॉर्थ ईस्ट के विकास के लिए हमारा विजन अष्ट लक्ष्मी का रहा है साउथ एशिया और ईस्ट एशिया के साथ भारत के ट्रेड टूरिज्म और दूसरे रिश्तों की एक मजबूत कड़ी ये हमारा नॉर्थ ईस्ट बनने जा रहा है मधुगी ममांगदा थौरमद वांगांगबदा मुख्यमंत्री नोंगथोम बिरेन सिंह हाई विकसित भारत विकसित मणिपुर थौरांगी मखादा पाइखलकपा प्रोजेक्ट कयाना मणिपुर के सक्तमदा चाउना अवनब पुरकपा ngamlei मुख्यमंत्री हाई प्रधानमंत्री नरेंद्र मोदी मणिपुर की कुमपुरब अरीब समस्या कया कोहनबिदुना हौजिक लैरिबा अखोय अमसुंग लाकदोरिबा मिरोलदा सेक्योर ओइबगी वाखल पोहल्लै अवनबा लाक्लिबा पुमनमगसी श्री मोदी की मखादनी हाइरदुना केंद्रना अवांग नोंपोक लमदम अखनन मणिपुरबु यामन लुमन लवी हाइकी गृह मंत्रालयना सिक्योरिटी की सपोर्ट मपुंग फान पिबिरि अमसुंग भारत म्यांमार ngमखै संबल खारिबसी कया यामन खुमांग सौक्सिलाबगी हाइना ngayak laitana hangli अमसुंग मॉनिटर तौरी मुख्यमंत्री हाई अखोइना अफब थबकपुदी फई हाइसी अमसुंग थागसी अदुगा फतबबुना फत्ते हाइबगी हाइनबी थंबा फई Lafel Fatsi, the Masigi, Uchi, Mayama Matara, Sile, Maduki Live, environmental changes, ecologically, what has a revenue? Aduki Mataka, water scarcity, Mating Parokani, Aduki flood, artificial flood, Handarakani, White Hope, the paths, for example, Aduki, Usoi Popi, Simosu water body when the Shankut of Yaki. In Fall City is consistent with a program Royan away, she appointed environmentally, group Shankut aware, and the Shiki Pon Mayam पुनः तौमिनब दरकार नै ऑनरेबल प्राइम मिनिस्टर मोदी जी लापदगी अवांग नोंपोक भारत पर्टिकुलरली कोइ मणिपुर यामना क्रॉनिक पोइन लेरमबाय कोइ इश्यूज मयाम मतंग सॉल्व तौबिरका कोइ नसिगी जनरेशन तमदि तुंगी लाइव जनरेशन कोइ यामना सेफ एंड सिक्योर लबगे कोइ द फील्ड सिटी कन्वेंशन सेंटर पांगथोप थौरमदुदा राज्य से मंत्री सिंह तोंगान तोंगानबा कॉर्पोरेशन सिंह चेयरमैन सिंह MLA सिंह सरकार की मकोक थोंबा ऑफिशियल सिंह सरुक याखी
Kakching Jilla da DC office ki complex ta pangtok thormamada Lok Sabha MP Lorho S Phoje DC Rohit Anand namasung Thawal gi DFO su Pradhan Mantri na project sing hawdokpa ki thormadu da saruk yakhi tabiri pawasi Akaswani Imphal lagini Mukhyamantri Nongthamam Biren Singh na hairi Myanmar da ge ain kaina sangsilakpa miyoi sing maramdam da thindokpa hore City Convention Center da pangtokpa thormam yaw lakpada Mukhyamantri na pawmi sing da hai Myanmar masa sing adu Imphal gi Bir Tikendrajit International Airport gi helicopter na more phaw puraga mafam du dagi Myanmar gi authority da sinabani makhoi bi thindok na bohana bada ain gi tangai phada thabak darkar leba maramna makhoi pumnamak amukta da punna thindok pangamde adu moinamak makhoi bu maramdam da halan kinaba thabak makha tana packet khigani Mukhyamantri na hai BJP, what shit I am giving for BJP, and Modi ji will come, become another third time Prime Minister of India. वो भी पार करेंगे 700. You see, number is huge, so we cannot deport all together at one time. Part we are deporting, and some legal procedure also we need to take. So that procedure is following, and we are deporting them, and we will continue. NRC decision has to be taken by central government. So our part is only for recommendation. Our assembly has passed an resolution and recommended, but now the rest is in the hand of the Union Ministry. So I will request and I will follow. Pradhan Mantri Narendra Modi na ngasi jatra hunkiba Unity Mall sagador mapamaduda Mukhyamantri Nongthamam Biren sattunu yangshin krai. Social media ra thagalak puwarol mada Mukhyamantri na hai nauna sagador mall asida tongan ba kanup singi miyo singa saba polam kya utnanaba mapam khaktuna thamgani. Thawal Jilla ki Khangabok ta laiba relief camp tanga si sweep campaign pangthokre Central Bureau of Communication Resident Office Imphal na sinur pangthokkiba thormaduda lanjenarak tuna lairiba miyosingna soidana bot thadaba phangna bagi matangda wapum kaya khanaki thawrong mari lainana pangthokpa quiz changdamnabada makok mathang tarba singdasu mana singyan thokki Taranipan suba Lok Sabha mikhal naksilakpag loinana mikhal asida voter singna mapung phana bot thadaba phangnana bagi matangda Chief Electoral Officer Manipur gi makhada tongan thorum kaya su leptana pangthoknari nauna voter list ming chalaba voter kaya su mikhal asida bot thadaba phangnagani habigi haraw pongnari jiribamdagi ahan boina voter list ming chalabi mahiroina piyamana asumna phongdokli I mean Yongkham Channel MB College da BA First Semester Geography Department da Honors Tawjari handaki lakadauri ba Taranipan Suba Lok Sabha Election sida ihan hanbo nya pot thadagani voter amana lebak asi sembada saruk agani pinba pokse Nones Jilla gi Khongsang Village ta singning khaibagi thorokta pikliba angang ama sire atopunu pamasa ani na sokle Aikogi nonai paumi agui kamena hai National Highway Contra Taret Imphal Ziribam lambi manakta khanghaudana singning khairakpada angang singadu nansan khibadagi amana siraga anina sokhibani minna ohoba singi pau matung inna angang mari school halaklaba matungda makhoigi yumthangnabada chananabagi namak lambi adu lanthoknaba honaringaida singning khairaktuna khudong thiba thodo adu thokibani thodo adu da angang amadi asoi angam yauduna nantho ahure hairi Imphal District Police na ngarang KCP PWG gi miyoi ama kawa naurem laikai digi phare mahak miyam amasung pharmacy singdagi namdona sel khaibada chanaba miyoi ni hairi amaromda sarangpat mamang laikai digi miyoi ama sakangdaba singna phakre haba pau phangbadagi Thawal amasung Kakching Jilla singi police na punna thibomagi thabak chathabada miyoi adu kanma ngamle thawdok to chanaba hojikna Ajodhya posting laiba Signan Regiment 148 Infantry Battalion da Naik Subedar oiba miyoi amagi matakta case ma lokotuna thijinbagi thabak chathari More Police Station Assam Rifles amasung Rapid Action Force kapunba kangbu mana ngarang more da lambi da sadok sing check tawda miyoi ama phare mangondagi ID ani detonator ani amadi atai polum kya phagalle tungda phagalaba ID ani adu asoyangam yaudana pokhai hankre hairi More dagi pusalakpani haiba yamlabu yongchak singasi wabagai lamkhai da mai thadna manghankre mafamudu da kaitel phamli basingna yongchak singadu pharbu matungda mai thakibani hairi District Legal Services Authority Bishnupurna Manipur State Legal Services Authority ki makhada National Lok Adalat ngasi Bishnupur Court Complex ta pangtokre adalat aduda case taret lokhat pada ama loishin ki amasung sel oina lupa lising ni chonga khongbat ki
District Legal Services Authority Imphal Isnasu Manipur State Legal Services Authority ki makhada National Lok Adalat ngasi Lamphel Court Complex da pangtokki adalat asida punna case sani marfutra mapal lokat pagi manungda sani kunthraum dai mai pangna loisin kemasung lupa kotiani lak marfutra taruk lising kunthra matoi chani mari khongot pangam ki Adalat pangtok phamda Manipur High Court ki Justice Golmai Gaiful Silu lagtuni yangsin ki District Legal Services Authority Sandel na Sinduna National Lok Adalat ki thorunga se Sandel amasung Tengnopal Jila da su pangtokki Thobal Jila da su khangabuk talaiba District and Session Court Complex da National Lok Adalat pangtokkrei Senapati Jila da ngasidagi portion Pakawara lisingani kunmari hogdokre Jila se ki Deputy Commissioner Mamoni Dolina Senapati ki DC Office Complex da pangtok pathormamada portion Pakawara adu hogdokki Kangpopi Jila da Sujila Sigi ICDS Cell na Sinduna Portion Pakawara Lisingani Kunmari Pangtoki Thobal Jila da Su Thobal Masung Lelong ICDS Project na Sinduna Tharumasi Pangtoki Masi Thasi Kulumdoi Phauba Satagani Hairi Thasi ki Taramatoi Taranitoi Masung Tarahumdoi da Pangtokaduriba CUET Examination ki Center Sing Manipur Manungda Dumak Wairagani Hairi Manipur University ki Registrar na Thokpa Cherola Madahai Hanana Manipur Thadoktuna Atopa Center Singda Parikha Thana Satkiba Mahiroi Singna Makoi ki Hana ki Center Singda Parikha Thaba Yagani Masiga Mari Lenana NTA na Tharakpa email amasung message sing check tawnana basu Cherola Sina Khanghallei Tamenglong Jila ki Toksam Sub Division and Headquarters tinga Siliam na laing bagi kema mapang tokre All Naga Doctors Forum Manipur masung All Jeliangrong Medicos Union punasin ba thormaduda mioi chong arom layangki thormaduda khangai singna tongan balaina sing maramda wangangki Malim nupi ki numit palingi makha sathar poinanga se Senapati ki Airstrop Ground da Jila se Deputy Commissioner Mamoni Dolina Nari Shakti Fitness Run Lam Thakre thoromasi Nehru Yuba Kendra Senapati na sinduna pangtokki bani Bishnupur ki mini stadium Satharibani Subai Tomsa Singh Memorial First Division Football League king as Sanake match mada Taidana Oinam Sports Association bu Panjin Mari Ohumda Twaikre Mapa Masimak the Sanaba Topa match mada Angel Club na Balananda Football Academy bu Panjin Ahum Sino the Twaikre Jammu University da Thasi Kuntrukta ki Haugadari Bakulumdo Suba Sub Junior National Wushu Championship Saruk Yagadaba Manipur Sub Junior Wushu Team Khananaba Trial Selection Thasi ki Tarada Kumalampak Laibu Wushu Hall Pangtok Lagani Mari Lenaba Sanaro Sina Court Singamadi Technical Official Singna Numirasigi Ayuk Pung Tareta Langanaba Wushu Association of India na Thokpa Serolamada Haidi Akaswani Imphal lagi pau tabiri Congress Lusingma Masung Hanagi Kendra ki Mantri Suresh Pachauri ngasi BJP da yaukre Bhopal da BJP da yaurba matung da Sri Pachauri na hai Congress dol na khenaba leitaba khunai ama lingba pamki adubu ngasi dol asina masibu nathaiduna thamkre Sri Pachauri galoina na hanagi MP masung State Congress ki Vice President Gajendra Singh Raju Kheri hanagi MLA ni amasung Bhopal Congress District President Kailas Mishra su BJP da yaukre Lakadur Lok Sabha Mikhil Mamangda Maru Oiba Congress Lusingba Singh asina BJP da yaukibasi Congress dol ge oinadi chauna mangjaba amani Thormadu da Madhya Pradesh ki Mukhyamantri Mohan Yadav amasung BJP ki makok thongba Lusingba kaya saruk yaki Bhavan Samaj Party BSP ki National President Mayawati na hairi Lakadur Lok Sabha Mikhil da mahaki dolna kanaguma dol amataga sungsinaba tawdana Mikhil thangnagani Social media da thagal puwarol amada mahakna hai kanaguma singna ahum suba sungsinaba kangbu ama sembada BSP yauragani haribadu aranbu waphamni Uttar Pradesh da dol asigi phibam phana leiri hainasu mahakna makha tana phongdokki Aroibada marwayo pau amuhanna Pradhan Mantri Narendra Modi nangasi lupa koti lising hum saungarungi ogedaba Manipur ki tongan sakut thorangi project kaya sangakre kaya gina jatra hunkre Mukhyamantri Nongthom Biren hairi aikhoina afaba thabak pudi phai haishi thagatshi aduga phatababuna phatte haibagi hainabi leishi Myanmar dagi ain kaina sangsilakpa miyosing maramdamda thindokpa hore haina Mukhyamantri Nongthom Biren phongdokre Taranipan suba Lok Sabha Mikhil naksilakpa galoinana Manipur su voters mu wakal tahanbagi thorum pak sanna pangthoknari amasung Congress Lusingma amasung hanagi Kendra ki Mantri Suresh Pachauri ngasi BJP da yaukre paulojari